ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯊꯤꯕ ꯎꯄꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤ ꯖꯦꯝꯁ ꯕꯣꯌꯥꯏ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯅ ꯃꯦꯞ ꯑꯃ ꯌꯦꯡꯗꯨꯅ ꯎꯃꯪ ꯃꯊꯪ ꯃꯊꯪ ꯐꯥꯎꯔꯛꯄ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯦꯟ ꯈꯟꯗꯨꯅ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯅ ꯍꯧꯒꯠꯂꯛꯄꯗ ꯕꯣꯌꯥꯏ ꯂꯩꯔꯝꯗꯕꯗꯒꯤ ꯃꯌꯥꯝꯅ ꯍꯧꯒꯠꯅꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯊꯣꯔꯛꯄꯗ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯕꯗꯧꯅ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯖꯦꯝꯁꯅ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯖꯦꯝꯁꯅ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯈꯠꯇꯨꯅ ꯌꯦꯡꯕꯗ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯥ ꯄꯥꯟꯕ ꯌꯣꯡ ꯃꯈꯜ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯆꯥꯛꯇꯥꯕ ꯑꯆꯧꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯦꯟ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯡꯂꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁꯤꯒꯤ ꯎꯆꯦꯛꯁꯤꯕꯨ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯖꯥꯠꯂꯣ ꯆꯥꯗꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯁꯥ ꯑꯁꯤꯅꯕꯨ ꯁꯥꯍꯤꯡ ꯆꯥꯗꯦꯕ꯭ꯔꯣ ꯑꯁ ꯅꯕꯥꯅꯤꯅ ꯁꯥꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅ ꯂꯩꯔꯦ ꯗꯥ ꯕꯣꯌꯥꯏ ꯊꯤꯁꯦ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ ꯍꯥꯏ ꯅꯟꯗꯦ ꯂꯥꯛꯑꯣꯍꯦ ꯃꯗꯨꯒꯤ ꯕꯣꯌꯥꯏ ꯍꯥꯏꯕ ꯁꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯣꯌꯥꯏ ꯊꯤꯕ ꯊꯣꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯈꯔ ꯑꯣꯏꯅ ꯇꯧꯕ ꯂꯝꯕꯤ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯏꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠ ꯑꯗꯣ ꯁꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯗꯣ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟ ꯊꯣꯛꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯄꯥꯈꯠꯅꯔꯨꯔꯦꯅꯦ ꯚꯥꯏ ꯖꯦꯝꯁ ꯈꯣꯡ ꯍꯥꯝꯃꯨꯕꯅꯦ ꯅꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁ ꯑꯃꯗꯤ ꯕꯣꯌꯥꯏ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯄꯥꯈꯠꯄ ꯐꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯗꯨꯗ ꯂꯇꯥꯅ ꯗꯥ ꯕꯣꯌꯥꯏ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯨꯕꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯂꯇꯥ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯤ ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ ꯑꯁꯨꯝꯅ ꯂꯇꯥ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯖꯦꯝꯁꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯦ ꯃꯥꯏꯗꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯧꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯝꯂꯤꯕ ꯂꯦꯝ ꯑꯗꯣ ꯂꯩꯈꯠꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯀꯥꯞꯁꯤꯜꯂꯛꯄꯗꯗꯤ ꯕꯣꯌꯥꯏ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯗꯨꯗꯤ ꯕꯣꯌꯥꯏꯒꯤ ꯃꯃꯥꯏ ꯑꯗꯣ ꯐꯨꯔꯤꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯄꯣꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯀꯦꯟꯕꯁꯨ ꯍꯧꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯣꯌꯥꯏꯗꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯅꯔꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯀꯔꯤꯅꯒ ꯆꯤꯛꯈꯤꯒꯦ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯣ ꯌꯦꯡꯂꯛꯄꯗꯗꯤ ꯐꯨꯒ꯭ꯔꯤ ꯃꯌꯥꯝꯅ ꯄꯨꯡꯌꯨꯝ ꯌꯣꯝꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯗꯤ ꯀꯤꯕꯒ ꯑꯃꯗꯤ ꯍꯪꯒꯣꯏꯕꯅꯁꯨ ꯂꯣꯏꯔꯦ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯚꯥꯏ ꯑꯩꯅ ꯉꯁꯥꯏ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯥꯕ ꯑꯃꯅ ꯆꯤꯛꯈꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯅꯥꯔꯝꯃꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯚꯥꯏ ꯁꯦ ꯚꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪ ꯑꯝꯇꯅꯦ ꯎꯞꯄꯨ ꯅꯪꯒꯟꯗ ꯀꯔꯤ ꯇꯧꯒꯦꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯨ ꯎꯞꯍꯜꯂꯒ ꯖꯦꯝꯁꯅ ꯂꯦꯝ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯒꯦ ꯃꯅꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ
ꯖ꯭ꯋꯥꯔꯁꯤ ꯑꯃꯨꯛ ꯄꯥꯛꯄ ꯇꯤꯟ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯁꯨ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯔꯒ ꯌꯥꯝꯅ ꯀꯤꯕ ꯃꯁꯛ ꯑꯃ ꯃꯥꯟꯈꯤ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥꯕ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯒꯤ ꯍꯨ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯐꯨꯒ꯭ꯔꯤ ꯊꯨꯡꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯤꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯤꯕ ꯇꯤꯟ ꯑꯗꯨꯗ ꯃꯩꯈꯦꯠ ꯑꯗꯨꯅ ꯆꯨꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯣꯡꯂꯛꯏ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯃꯤꯠ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯈꯣꯏꯅ ꯂꯤꯠꯂꯛꯄ ꯔꯦꯟꯀꯣꯠ ꯑꯗꯨꯅ ꯃꯈꯨꯠꯇ ꯌꯣꯝꯁꯤꯜꯂꯒ ꯇꯤꯟ ꯑꯗꯨꯕꯨ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠꯇꯒꯤ ꯐꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯕꯣꯌꯥꯏꯗꯣ ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯅꯝꯗꯨꯅ ꯐꯛꯇꯣꯛꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯛꯇꯣꯛꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯇꯤꯟ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯁꯝꯅꯥꯃꯨꯛ ꯀꯨꯞꯄ ꯃꯔꯤ ꯃꯔꯤ ꯃꯌꯥꯝ ꯑꯃ ꯁꯝꯊꯔꯒ ꯂꯩꯔꯝꯃꯤ ꯁꯝꯊꯔꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯌꯨꯡꯁꯤꯟꯗꯨꯅ ꯏ ꯊꯛꯄꯒꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯣ ꯃꯀꯨꯞ ꯃꯀꯨꯞ ꯍꯨꯠꯂꯝꯃꯤ ꯑꯗꯨꯒ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯈꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯨ ꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯇꯥꯅ ꯃꯈꯣꯏꯒꯤ ꯕꯦꯒꯇꯒꯤ ꯏꯁꯄ꯭ꯔꯤꯠ ꯄꯨꯊꯣꯔꯛꯇꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯍꯩꯊꯈꯤ ꯃꯗꯨꯗ ꯕꯣꯌꯥꯏꯗꯣ ꯊꯨꯞꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯏ ꯊꯣꯛꯄ ꯑꯗꯨꯗꯤ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯣ ꯎꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯖꯦꯝꯁꯇꯨ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯊꯣꯔꯛꯂꯤꯕ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯝꯕ ꯇꯤꯟ ꯑꯗꯣ ꯇꯦꯟ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯂꯦꯡ ꯂꯦꯡ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯅꯞꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯇꯦꯟ ꯃꯅꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤꯗ ꯕꯣꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯇꯨꯃꯤꯟꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯁ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯍꯩꯊꯔꯛꯑꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒꯔꯪ ꯒꯔꯪ ꯉꯪꯂꯒ ꯆꯠꯂꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯦꯝ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯔꯒ ꯃꯨꯊꯠꯂꯤ ꯃꯔꯝꯗꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯤꯕ ꯀꯌꯥ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯇꯥꯌꯣꯟꯅꯔꯤ ꯖꯦꯝꯁꯅ ꯃꯩ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯂꯨꯕꯗ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯦꯟ ꯑꯗꯨꯗ ꯆꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯂꯦꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯟꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯂꯩꯈꯠꯂꯤ ꯑꯗꯨꯕꯨ ꯂꯦꯝ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯊꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥ ꯊꯣꯏꯅ ꯉꯥꯟꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯈꯥꯎꯗꯒꯤ ꯑꯇꯣꯞꯄ ꯂꯦꯝ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯃꯐꯝ ꯑꯃꯈꯪꯅ ꯉꯥꯜꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯂꯇꯥꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯩꯉꯥꯜ ꯎꯕ ꯌꯥꯗꯕ ꯖꯤꯕ ꯉꯥꯛꯇ ꯑꯣꯏꯕ ꯖꯥꯠꯅꯤꯗꯅ ꯑꯁ ꯅꯣꯡꯁꯦ ꯈꯤꯇ ꯊꯨꯅ ꯉꯥꯜꯂꯗꯤ ꯐꯗꯧꯅꯤ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯡ ꯑꯗꯨ ꯌꯦꯡꯉꯤ ꯃꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯍꯦꯜꯂꯝꯂꯤ ꯑꯗꯨꯕꯨ ꯅꯣꯡ ꯃꯪꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕꯗꯤ ꯑꯣꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯕꯒꯤ ꯎꯆꯦꯛ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯅꯟꯗꯦ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯤꯡꯁꯦ ꯀꯥꯅꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛꯅꯦ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏ ꯕꯣꯌꯥꯏ ꯁꯦ ꯇꯥꯕ꯭ꯔꯣ ꯐꯨꯔꯤ ꯊꯨꯡꯕꯗꯨꯗꯤ ꯐꯔꯦꯁꯦ ꯅꯪꯕꯨ ꯆꯤꯡꯁꯦ ꯀꯥꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏ ꯕꯣꯌꯥꯏ ꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯉꯥꯜꯂꯕꯣ ꯍꯣꯏꯅꯦ ꯉꯥꯜꯂꯦꯅꯦ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯚꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏ ꯂꯇꯥ ꯅꯟꯗꯦ ꯃꯐꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯦꯟ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ ꯃꯗꯨꯗ ꯂꯇꯥꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ
ꯏꯁꯥ ꯇꯦꯛꯈꯠꯅꯕ ꯃꯍꯤ ꯑꯃ ꯄꯤꯊꯛꯂꯤ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯖꯦꯝꯁꯅ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯇꯦꯟ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯕ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯆꯤꯡ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯔꯦꯟꯀꯣꯠ ꯑꯗꯣ ꯂꯤꯠꯁꯤꯟꯅꯔꯒ ꯀꯥꯕ ꯑꯗꯨꯝ ꯍꯧꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯕꯣꯌꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯕꯨ ꯀꯣꯛ ꯁꯥꯍꯟꯕ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯃꯜꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯍꯥꯏꯊꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄꯗꯗꯤ ꯀꯣꯛ ꯉꯥꯎꯕꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗꯦ ꯁꯨꯞꯅꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯏꯁꯄ꯭ꯔꯤꯠ ꯈꯔꯒ ꯕꯤꯇꯥꯗꯤꯟ ꯈꯔꯒ ꯑꯃꯗꯤ ꯑꯁꯣꯛꯄꯗ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅꯕ ꯏꯟꯖꯦꯛꯁꯟ ꯈꯔꯒ ꯑꯁꯤ ꯈꯛꯇꯃꯛ ꯄꯨꯔꯛꯈꯤꯕꯅ ꯃꯈꯣꯏ ꯕꯣꯌꯥꯏꯒꯤ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅꯔꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯍꯤꯛ ꯃꯇꯥꯡ ꯆꯪꯗꯅꯕ ꯍꯤꯗꯥꯛ ꯑꯗꯣ ꯀꯥꯞꯁꯤꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯁꯦꯡꯅ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯃꯗꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯥꯞꯀꯗꯧꯔꯤꯕ ꯏꯟꯖꯦꯛꯁꯟ ꯑꯁꯤꯅ ꯕꯣꯌꯥꯏꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕꯗ ꯍꯨ ꯑꯣꯟꯈꯤꯗꯨꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯀꯤꯈꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯈ꯭ꯔꯕꯗꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯣꯌꯥꯏꯅ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯃꯉꯣꯟꯗ ꯀꯥꯞꯄꯤꯅꯕꯁꯨ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯂꯇꯥꯅ ꯕꯣꯌꯥꯏꯗ ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯂꯕ ꯃꯇꯨꯡ ꯕꯣꯌꯥꯏꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯖꯦꯝꯁꯅ ꯕꯣꯌꯥꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯣꯡꯒꯨꯝꯅ ꯃꯇꯨ ꯆꯨꯝꯂꯛꯈꯤ ꯑꯃꯗꯤ ꯃꯃꯥꯏ ꯃꯈꯖꯥꯏ ꯑꯗꯨꯁꯨ ꯁꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯁꯨ ꯌꯦꯟꯒꯤ ꯃꯈꯨꯠꯀꯨꯝꯅ ꯏꯁꯥꯡ ꯁꯥꯡꯗꯣꯔꯛꯈꯤ ꯇꯁꯦꯡꯅ ꯕꯣꯌꯥꯏ ꯁꯥ ꯑꯃ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯕꯣꯌꯥꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯕꯣꯌꯥꯏꯕꯨ ꯁꯤꯈ꯭ꯔꯕ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏꯕꯨ ꯃꯤꯍꯨꯟ ꯌꯦꯡꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗ ꯕꯣꯌꯥꯏꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯤ ꯑꯗꯨꯒ ꯀꯟꯅ ꯑꯃꯨꯛ ꯂꯧꯔꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯚꯥꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯉꯥꯎꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯗ ꯂꯇꯥꯅ ꯗꯥꯕꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯂꯇꯥꯗ ꯐꯠ ꯖꯤꯡꯂꯛꯏ ꯑꯗꯨꯒ ꯍꯥ ꯑꯩꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ ꯖꯦꯝꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯁꯣꯟ ꯃꯥꯟꯁꯣꯔꯝꯕ ꯕꯣꯌꯥꯏꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯃꯁꯥ ꯈꯤꯡꯅ ꯎꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯌꯣꯡꯒꯨꯝꯅ ꯑꯗꯨꯃꯛ ꯃꯇꯨ ꯆꯣꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯃꯅꯝ ꯄꯣꯂꯞ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯕꯣꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯁꯣꯝꯗ ꯕꯣꯌꯥꯏꯅꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯂꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯖꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯌꯥꯏꯗꯨ ꯃꯥꯅ ꯆꯠꯅ ꯑꯔꯥꯞꯄꯗ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯃꯉꯣꯟꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯇꯥꯗ ꯍꯥꯏꯔꯛꯏ ꯂꯇꯥ ꯏꯟꯖꯦꯛꯁꯟꯗꯨ ꯀꯌꯥ ꯌꯥꯎꯔꯤꯒꯦ ꯕꯣꯌꯥꯏꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯂꯇꯥꯅ ꯍꯥꯏꯔꯛꯏ ꯗꯥꯕꯣꯏ 4 ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏ 4ꯒꯤ ꯑꯃꯃꯝ ꯑꯗꯣ ꯗꯥꯕꯣꯏꯗ ꯑꯃ ꯀꯥꯞꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ 3 ꯈꯛ ꯉꯥꯏꯔꯦ ꯑꯣ ꯁꯦ
nang yam no waba male ai pambige se da boya yani haima pambige ne yani haiba adudi by James nang wena pambige se aduga nande lata noina ai gi tumda lao ko by boya yani da ai adum chatke ai kaisu wade ba fare fare noi water di kaisu ka de da da boy ai di ware ai wena pammo nande nang wabro yai ne nang wena pambige asi haiduna nande suribu boyaina iyang yangna pongkhatlaga sakhi amaramda boyaina makhoi singda pambige hairibasi magi pangalasi kayamuk yamna kanbage haibadu sangning badagi adubu makhoi James amati latadi kibadagi yakhidi nande surisu kiribani adubu mathang asum yaraktragati amuk sawaktuna hatke tupke hairak kadra khanduna ma waina pammu haikribani asumna makhoi mari adu wanglaba singgi matona to yungunaba asum karakpana phanna yamne wangna karaklei maduda latana wari ngahak potha si haiduna mayama to pothari adubu boyai karisu wakhidi adubu maga lakminari ba mamana basing adudi wari haiduna makoina porakpa asa thak khara mayamdu saba thakpa tawri amaronda makoigi laibuk fabana matamdo nungju tha oibunina nung adum mangki aduna nungsagi maisa haibadumati mayok nadri maram aduna yamna chokthagabatu chokthakidi maruda latana boyaida asapot ama saw haiduna piki maruda boyaina hoi haiduna sakhi tasengna boyai samarak mi marak malak labasu mahaki kokta saihing naihing sage haibagi wakhandi khankidi masdigi mayamdu amuk chalasi haiduna sing adugi mathak yangunaba amuk kakhallaklei maduda latana ma waina amuk pamu haiduna boyaida haibadagi boyaina latabu pamduna sing ado kari asamna tawbadagi boyagi mamanaba singna mongonda leiramba akiba to tapna mangkhri masidagi James na bai boyai nang injection kapu badagi superhero on khena se aisu pamuse asi haiduna boyagi mananganda koli masidagi boyaina nande nasu pambige se haiduna makhut namada lata amadi nande surubu pongki aduga makhoi noktuna sing ado kamin narekli masu natana photo amasu makhoi grouping gi wena kamin nakhi khukap adusu makhoi marina pulap punsinduna lata amadi nande sorina nakan da pamba amadi James na boyagi mananganda tongba do photo kaptuna memory oyanaba thamki James na isai su sakli ngasai mapta yengkhibata angangba bindu amata takhidaba adumak sumi sing aduta karigumba makhal amatagi akiba khudong thiningai oiba amata thingnakhidi asumna makhoi sing aduta asum karakpada sing adugi mayai helaktei tasengna boyai kari suwadana gam asum lakpana yamna thuna sing adugi mayai yawuklibani tanza aduta boyaina lata amati dandi suribu makhada thadaram maruda latana kaidoroge haiduna hangi adubu boyai wa amatang ngangdana maya karak chikchinaraga thak nitpa horakli maruda James su boyagi manangandagi songtharaklaga kaidoroge haiduna laimaita tapna hithahali maruda boyaina magi mukut khudombi aduna latada thilaklaga latada thilliba khudumbi aduna magi mathabakta amuk thilli maruda makhoi ahum aduna boyaina tawribado karino haiba bhab taramdi masidigi boyagi masa ado thak nipa asum henjallakli matam aduda latadu wakhallama khanglak lakli masidigi latana magi bektagi ngasai kapkhiba injection ado lokthoraklaga boyaida kapki adumna kapadagi boyaido tapna pharaktuna hanagumna amuk leikhre hanagumna leikhre haibadi magi sagi pium adudi kaibanati mahana thak nikpa masa sonthaba do phakre haibani masidigi bojaina makoi ahumda hairi ai masigi injection se kaptrabati sodina sigini aduga mana aina awaba thabak sinari khai injection asigi kuina chapagi sangse hanthei wadu tabata latana adudi hoji ani khakta ngaire yum jobu nangkhira mado ai khangdi adubu yengsi nande nangi map tubu amte yengo ai khoina karai si phnamdi wangi he yawdriba jalo hoida boyai ai yenge asi haiduna makhoi punna map adu yengmini marudan nande sorina hairi map sida hari lambi sidi chumi aduga
ꯆꯤꯡꯁꯤꯒꯤ ꯅꯥꯄꯣꯝꯗ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯂꯩꯒꯅꯤꯅ ꯍꯥꯏꯔꯤ ꯆꯤꯡꯃꯥꯏꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯁꯨꯔꯨꯡꯗꯨꯗ ꯆꯪꯒꯗꯕꯅꯤ ꯑꯣ ꯑꯗꯨ ꯐꯔꯦ ꯚꯥꯏ ꯖꯦꯝꯁ ꯅꯪꯅ ꯅꯨꯄꯤꯁꯤꯡꯁꯦ ꯁꯪꯉꯝꯃꯨ ꯑꯩ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯆꯦꯜꯂꯒ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯚꯥꯏ ꯐꯔꯦꯅꯦ ꯚꯥꯏ ꯕꯣꯌꯥꯏ ꯅꯪꯅ ꯈꯔ ꯄꯋꯥꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ ꯆꯤꯡꯁꯦ ꯐꯠ ꯐꯠ ꯑꯃꯨꯛꯇꯪ ꯀꯣꯏꯊꯣꯛꯎꯔꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯑꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯪꯒꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎꯕꯗꯣ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯂꯇꯥꯅ ꯗꯥꯕꯣꯏ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯣꯌꯥꯏꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯒ ꯌꯥꯝꯅ ꯂꯥꯞꯅ ꯆꯣꯡꯈꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯣꯡꯂꯒ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯖꯦꯝꯁ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅꯔꯤ ꯁꯣꯝꯗ ꯕꯣꯌꯥꯏꯗꯨ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯂꯥꯛꯄꯅ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯊꯦꯡꯅꯔꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯨꯔꯨꯡ ꯑꯗꯨ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯍꯔꯥꯎꯈꯤꯗꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯂꯟ ꯊꯨꯝ ꯑꯗꯣ ꯇꯪꯈꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯑꯗꯨꯒ ꯑꯔꯦꯝꯕ ꯇꯪꯈꯥꯏꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯒꯦ ꯚꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦꯅꯤ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡꯗꯨ ꯇꯥꯟꯅ ꯆꯠꯄꯗꯣ ꯊꯥ 3 ꯍꯦꯟꯅ ꯆꯪꯒꯗꯧꯔꯤ ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯚꯥꯏ ꯅꯪꯗꯤ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯁꯤꯅ ꯀꯝꯗꯧꯕ ꯍꯣꯏꯅꯦ ꯚꯥꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯉꯥꯛꯇꯪꯗ ꯍꯜꯂꯛꯏꯁꯦ ꯑꯩꯒꯨꯝꯅ ꯅꯈꯣꯏꯁꯨ ꯁꯛꯇꯤ ꯆꯦꯜꯂꯝꯃꯗꯤꯅꯦ ꯉꯥꯛꯇꯪꯗ ꯑꯗꯨꯝ ꯌꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯩꯒꯨꯝꯅ ꯁꯛꯇꯤ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏꯗꯨ ꯌꯧꯕꯗꯅꯦ ꯊꯥ 3 ꯁꯣꯠꯅ ꯆꯪꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣ ꯀꯥꯗꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯛꯂꯥꯡꯒꯨꯝꯅ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯀꯥꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ ꯀꯃꯥꯏꯅ ꯀꯥꯒꯅꯤ ꯆꯨꯝꯃꯤꯅꯤ ꯚꯥꯏ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯗꯥꯕꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯣꯔꯒ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯟꯗꯦ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯃꯗꯣ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯏꯟꯖꯦꯛꯁꯟꯗꯤ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣ ꯊꯦꯡꯅꯔꯤ ꯆꯤꯡꯃꯥꯏ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤ ꯐꯛꯂꯥꯡꯒꯨꯝꯅ ꯖꯛ ꯉꯝꯂꯤꯕ ꯁꯤꯠ ꯅꯥꯟꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯔꯝꯅ ꯕꯣꯌꯥꯏꯅ ꯃꯈꯣꯏꯕꯨ ꯄꯨꯔꯒ ꯀꯥꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ ꯉꯝꯂꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯖꯈꯤ ꯃꯁꯤꯗꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯣꯌꯥꯏꯅ ꯅꯟꯗꯦꯁꯣꯔꯤꯕꯨ ꯄꯣꯗꯨꯅ ꯐꯛꯂꯥꯡꯒꯨꯝꯅ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯥꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤꯗ꯭ꯔꯤꯕ ꯕꯣꯌꯥꯏꯒꯤ ꯑꯉꯛꯄ ꯁꯒꯨꯟ ꯑꯃ ꯎꯈꯤ ꯃꯗꯨꯗꯤ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯌꯥꯝꯅ ꯀꯟꯕ ꯈꯨꯖꯤꯟ ꯀꯌꯥ ꯊꯤꯟꯗꯣꯔꯛꯇꯨꯅ ꯋꯥꯡꯂꯕ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯈꯣꯠꯇꯨꯅ ꯀꯥꯈꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯍꯥꯏꯐꯦꯠ ꯑꯀꯤꯕꯁꯨ ꯄꯣꯛꯈꯤ ꯑꯁꯨꯝꯅ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡ ꯅꯟꯗꯦꯁꯣꯔꯤꯅ ꯕꯣꯌꯥꯏꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯄꯨꯈꯠꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯎꯄꯨ ꯑꯗꯨ ꯊꯤꯔꯨꯁꯤ ꯍꯥꯏꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅꯁꯨ ꯌꯥꯔꯗꯨꯅ ꯕꯣꯌꯥꯏꯅ ꯃꯈꯥꯗ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤ ꯃꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯅꯁꯨ ꯌꯥꯔꯗꯨꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯈꯤꯕꯒꯦ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ